Poknapham office ta bom langsilambada singnabadagi pharba nupi ani ngasi court ta puthoklaba matungda numit tarukni riman lawthakre. Haukiba February tang 16 gi numidang pung 6 makhairom taba matamda Imphal gi Kaisampad Thiam Leikai da leiba nungtigi phongba pauche Poknapham gi office ta number thadaba Activa gari ama tongduna lakpa masak khangdabi nupi amana hand grenade ama langsilambagi thodok aduga mari leinana Manipur Police Department na Special Investigation Team SIT semduna thigatpagi thabak chathapa matamda bom langsilambagi thabak aduda chenaramgani haina singnaba nupi ani phagale hairi. Imphal Police na phagalaba nupi ani asi ngasi haunabi matungina Chief Judicial Magistrate CJM Imphal West ki kota puthokhre. Court na nupi ani asi bu March 3 phauba police custody da remand pikhre hairi. Pause sina phangba paugi matungina di singnaba nupi ani asi phagatringe gi mamangda bom langsilambagi thodo da chenaramgani haina singnaba nupa mari amasu hana phagatuna kota puthoklaba matungda March 3 phauba police custody da remand lauthaduna hojik leiri hairi. Pausina hai Poknapham pause gi office ta bom langsilambagi thodo du kanana tawbano haibadu khangnabagi damakta hojik Manipur Police ki SIT team na yamna kana thijin humjin bagi thabak chathari. SIT dagi phangba paugi matungina di suksoi soidana bom langsilamba miyo adu numit kharani gi manungda phagat pangamgani haibagi thajaba leire haiki. Panbai abadi Poknapham office ta bom langsilamba du da chenaba miyo sing pung nipuni pan gi manungda phabiduna ain gi oiba thabak lokhat piwo haiduna All Manipur Working Journalists Union amadi Editor Guilds Manipur ani gi lamjing makhada Manipur gi paumi singna thengkhang ani rakta pause phongba amadi electronic media na singbada pau sandokpa amadi paumi singna mathau leptuna wakat mifam chathagiba leirabani. Loinana Manipur Sarkar gi maikaidagi Manipur gi electronic amadi print media gi office singda khulai paidaba security force sing thamduna ngak senbagi thabak chathagrabani. Atopa paumana Shyamkumar-gi election affidavit ta aranba leiramdre. Taramathoi Suba Manipur Bidhan Sabha ki mikhalda Andhra Kendrada Congress ki mirep oina mikhal thengnakiba thongnaujam Shyamkumar-gi mikhalda affidavit da aranba kya yaure haina mahakal lamba tongnakiba BJP gi matamadugi mirep oikiba Nimai Chan Luangna High Court of Manipur da case ama thangalakiba dugi ngasi High Court of Manipur gi single bench ta chathakiba hearing da Shyamkumar-gi election affidavit da aranba amata yaude haina court asina rai takre. Wafam asi ex-MLA Thongnaujam Shyamkumar-gi quarter da pangthokpa paugi mifamda ex-MLA na paumi singda phongdokibani. Mahak na hai Bharat Sangvidan gi tara suba schedule gi makhada mahak MLA phamdagi disqualified tawbadagi hojik Andhra Kendrada miyam gi mihut hangduna leirakpani. English ngani ga tara teret ki Bidhan Sabha election da mahaki election affidavit lalle haina mahaki lamba oikiba Nimai Chan Luangna court ta case tawrakpadagi Sahi Mari Rong case thengnaduna laki adubu ngasi High Court of Manipur da sathakiba case hearing da mahaki affidavit aduda aranba yaudi haina court na rai taduna case adu mai pakle haiki. Mahangna makha takibadadi hojik Andhra Kendrada miyam gi mihut leitabagi awaba si koknaba Election Commission of India ECI da haiduna Assam da pangthokadoriba general election asiga loinana mikhal pangthoknaba che iduna taksilagani haina su phongdokhi. Atopa paumana Hanagi Principal Dr. N.G. Ekasinibu athubu matamda Principal oina mathau tahullu haina oza sing miyam na wakat mifam chathakre. Kanglon kaina hapkiba Naurem Birahari College ki Principal N. Sitaljit pu mafam lokthokuna aranba maral kya sizinduna thabaktagi suspend tawkhraba college asigi hanagi Principal Dr. N.G. Ekasinibu athubu matamda Principal oina amuk hana mathau tahullu haiduna ngasi college asigi staff amadi college asigi akoibada leiba miyam na wakat mifam phamkhre. Wakat mifam adu college asigi teaching amadi non teaching staff sing loinana college asigi akoibada leiba club maira paibi singna sinduna khundrakpamgi KC ground da pangthokibani. Wakat mifam adugi matang da college asigi hanagi governing body gi secretary iboholna paumi sing da phongdokibada college asigi hojik principal oina thawpuriba N Sitaljit asi college asida point tawbudagi hona aranba kya tawrambagi hojik leibak wathok oiribani. Masigi mathakta miyo asina aranba thong kya tawrambadagi court ki condemn phawba chaduna leiriba miyoini. Maramasina asigumba aranba tawba miyo asi college asida principal oina thambiganu amadi principal asina aranba mongda amadi court ki order gi mayokta nauna semkiba college asigi governing body asisu sarkarna chanahanba yaroi haiki. Atopa pawmana drug laronba sing serak phanganna sarkarna thabak lawkhallu Ningol Club Lukhosai jau amadi Paudel drug ki case ka mari leinana re-investigation tawhannaba Manipur Sarkar na High Court ta appeal satpiu haiduna ngasi Ningol Club na hanadagi hauna sangsilakpa khongjang gi saruk ama oina ngasi su Hairok Part 1 gi mafam amada human chain semduna Ningol Club ki masing yamlaba thomi singna khongjang changchinkhre.
ngasi khongjang adu dalu khosai jau thadok pa yaning de manipur sarkar na high court ta thubada appeal satpiro drug lalon ba serak piu war on drugs phagi ta hanganu drug lalon ba serak pi bada michang mikhai nai bi ganu haina thaba placard sing sin aduna kholau kya su lauki